Hello everyone and welcome back to my YouTube channel. Ado ngasi se matam sang na ai video namudre ado matam kuin gi matung da muka video namani ai hojik zoom da ni ko ado isa se nungai te lok lai hau to bagi makhon se on hoi nga toi thong ba cha doi mi sigi nga sigi maming se hilon kauiba akhoi kasar dadi hilon hari manga duni aduga hozai rondana pangkas hara khangne ye duga imphal rondana ngahei hara khangne ye dugi nga toini se akhoi hozai da leiba akhoi tonduna thongmani dudi mayam yengsi hawbra hawtabra haido charaga hairage aduga sigalere chaka chambhutka ironba maga siga chambhutka phapar gam jaure mathendi yam tawdre tudi charaga hairage tudi chaba hawrasi nga tôi bese ai thong ba haite ko udra ba khang ha Hi. Okay. chambut maru nga tôi ki nga ma tôm lo to ya pra jin dong bai ma haw do oya ba papar khanau sin nai hỏi cho một chảo cho thấy Maru cookan nama pangkas ngahei sena hilon maru nah betul ini amaga sama anda ba hào ý ham nào
이런바 거기 좀 데시 알루도 데시 알루가 우리가 이런바 마루세 하와 첩바 그것도 원탄비라면 알기는 가지 안한 막 모록수 야 사다바 하와야면 하와 이게 그대부터 동안 다 이제 납시나 봐 마마 ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯤꯒꯤ ꯉꯥꯁꯦ ꯈꯥꯂꯤ ꯉꯥꯇꯣꯏ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯄꯛꯅꯩ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯍꯤꯡꯅ ꯑꯗꯨꯝ ꯇꯥꯎꯔꯒ ꯊꯣꯡꯕꯗꯗꯤ ꯃꯍꯥꯎꯁꯦ ꯏꯍꯥꯎ ꯍꯥꯎꯖꯟꯗꯦ ꯉꯥꯇꯣꯏ ꯊꯣꯡꯉꯒꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯤ 파पर ngatoy thongba ge video do matek ma hapcharak ke do mayam yengbiu ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯟꯅ ꯊꯣꯡꯉꯦ ꯃꯥꯅ ꯊꯣꯡꯕꯁꯦ ꯑꯩꯁꯨ ꯌꯦꯡꯍꯧꯔꯦ ꯍꯥꯏꯔꯤꯕ ꯉꯥꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯎꯠꯂꯤꯕ ꯃꯔꯣꯏꯁꯤꯡꯁꯦ ꯍꯥꯞꯄꯦ ꯁꯦꯝ ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯁ꯭ꯇꯦꯞꯁꯤꯒ ꯅꯣꯏꯅ ꯊꯣꯡꯕꯗꯨꯒ ꯃꯥꯟꯅꯩꯔ ꯃꯥꯟꯅꯗ꯭ꯔꯤꯔ ꯍꯥꯏꯕꯗꯣ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯁ꯭ꯇꯦꯞꯇꯨꯁꯨ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ ꯃꯔꯣꯏꯁꯦ ꯍꯥꯞꯄꯒ ꯉꯧꯔꯒ ꯃꯇꯨꯡꯗ ꯁꯦꯝ ꯉꯥꯁꯦ ꯍꯥꯞꯄꯅꯤ ꯑꯗꯣ ꯉꯥꯁꯦ ꯍꯥꯞꯄꯒ ꯁꯦꯝ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯩꯈꯣꯏꯅ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯅ ꯊꯣꯡꯕ ꯃꯑꯣꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯎꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ
ꯀꯁꯥꯔꯣꯝꯗꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯊꯣꯡꯅꯗꯦ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯅꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯆꯥꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯍꯩꯔꯨꯗꯦ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯌꯥꯝ ꯆꯥꯅꯕꯅꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯁ꯭ꯇꯦꯞꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ 이싱 아사바세 시즈나ꯕꯅ ꯐꯩꯌꯦꯕ 이싱 좀 아사바 시즈나ꯔꯒ ꯑꯏꯪꯕ ꯑꯃꯨꯛ 시즈나ꯕꯁꯦ ꯈꯅꯥꯎꯒ ꯅꯥꯅꯦꯕ 고비 문화 전부터 그냥 얼고비다 그러면 좀 답다 làm khó mà sư mà thèm chắc làm sao thích nó hào ra 우리 마루 마루 좀 쑥스러 한dag 말해서 비디오 ꯁꯦꯝꯃꯒꯁꯦ ꯑꯝꯇ ꯐꯪꯗꯕ ꯆꯥꯟꯁ ꯈꯔ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯦꯝꯅꯤꯡꯖꯕ ꯈꯤꯇꯪ ꯃꯇꯝꯗꯣ ꯃꯇꯝ ꯈꯤꯇꯪ ꯀꯣꯟꯅꯗꯕ ꯊꯥꯡꯒꯩꯁꯦꯡꯅ ꯂꯩꯁꯥꯕꯤ ꯑꯣꯏꯈ꯭ꯔꯒꯅ ꯑꯣꯏꯔꯦꯀꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯕꯅꯤ ꯑꯗꯩꯗꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯪꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯡ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯇꯝꯁꯦ ꯁꯥꯊꯤꯅ ꯐꯪꯕꯅꯦꯕ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯁꯦ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯃꯕ ꯍꯥꯏꯗꯨꯅꯤ ꯀꯌꯥꯝꯅ ꯋꯥꯅ ꯇꯥꯏꯝꯁꯦ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯦꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯧ ꯌꯥꯎꯔꯒꯗꯤ ꯃꯧꯁꯤꯡꯅ ꯁꯤꯌꯣꯔ ꯈꯪꯕ ꯋꯥꯍꯩꯅꯤ ꯅꯨꯄꯥꯁꯤꯡꯅꯗꯤ ꯈꯪꯗ꯭ꯔꯦ ꯋꯥꯁꯦ ꯈꯪꯗꯕꯁꯨ ꯌꯥꯏ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯆꯝꯅꯗꯤ ꯃꯊꯦꯜ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯖꯁ ꯅꯣꯔꯃꯦꯜꯂꯤ ꯊꯣꯡꯕ ꯉꯥꯇꯣꯏ ꯊꯣꯡꯕꯗꯨꯒ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯀꯅꯥꯅꯣꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯤ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯍꯣꯏꯔꯣꯝꯗꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯆꯥꯗ꯭ꯔꯥ ꯍꯥꯏꯅ ꯀꯁꯥꯔꯔꯣꯝꯗꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯆꯥꯕꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯤ ꯀꯩꯒꯤ ꯆꯥꯗꯅꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯆꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯡꯕꯗꯣ ꯍꯩꯔꯨꯗꯕ ꯑꯗꯣ ꯉꯥꯇꯣꯏ ꯊꯣꯡꯕ ꯆꯥꯕꯁꯦ ꯉꯥꯇꯣꯏꯁꯦ ꯊꯣꯡꯕꯁꯦ ꯚꯟꯗ꯭ꯔꯥꯗꯒꯨꯝꯕꯒꯗꯤ ꯆꯥꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔꯔꯣꯝꯗꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯄꯒ ꯖꯦꯅꯝꯁꯦ ꯍꯥꯞꯄꯒ ꯊꯥꯎꯗꯨ ꯆꯩꯔꯒ ꯑꯣꯏꯅ ꯊꯣꯡꯕꯅꯤꯅ ꯑꯍꯟꯁꯤꯡꯁꯨ ꯀꯩꯁꯨ ꯂꯣꯏ ꯆꯥꯏꯁꯤꯒ ꯆꯅꯝꯒꯨꯝꯕ ꯃꯁꯥꯂꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥ ꯃꯔꯣꯏꯁꯤꯡꯁꯦ
ꯆꯥꯗꯕꯅꯤꯅꯅꯦ ꯑꯗꯨꯅ ꯉꯥꯇꯣꯏ ꯊꯣꯡꯕꯒꯤ ꯃꯍꯥꯎꯗꯣ ꯉꯥꯇꯣꯏ ꯊꯣꯡꯕꯗꯗꯤ ꯆꯅꯝꯒ ꯍꯥꯞꯄꯒ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯒ ꯍꯥꯎꯋꯦꯕ ꯑꯗꯣ ꯌꯦꯟ ꯆꯥꯕ ꯍꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯩꯅꯅꯤꯑꯕ ꯅꯠꯇ꯭ꯔꯗꯤ ꯑꯍꯟꯁꯤꯡꯅꯗꯤ ꯍꯩꯅꯔꯣꯏ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯆꯅꯝꯒ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤꯅ ꯆꯅꯝ ꯀꯩꯀꯥ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤꯅ ꯁꯥꯒꯤ ꯇꯥꯏꯞꯇ ꯊꯣꯡꯕꯅꯤꯅ ꯑꯗꯨꯅꯁꯨ ꯃꯍꯥꯎꯗꯣ ꯑꯣꯏꯍꯜꯂꯤꯅꯦꯕ ꯌꯥꯝ ꯍꯥꯎꯔꯦ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯏꯁꯥꯅꯗꯤ ꯊꯣꯡꯖꯕ ꯅꯠꯇꯕꯅꯤꯅ ꯇꯣꯟꯅ ꯊꯣꯡꯕꯅꯤꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯔꯤꯝ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯐꯖꯅ ꯆꯥꯁꯟꯕ ꯌꯥꯏꯑꯕ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯊꯦꯜꯗꯤ ꯌꯥꯝꯅ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯃꯇꯨꯡꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯦꯜꯁꯨ ꯌꯥꯝꯅ ꯍꯥꯎꯔꯕꯅꯤꯅ ꯑꯗꯨꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ